ngasi ing kumja lising ani kunmari August ki mapan irai numit asida ayakna thamjagadori basi Upper Assam gi Dhemaji District manungda leiriba nungsiraba maitai khungang Okhomaati Manipuri Gaon hariba adugi maramdani masibu tabigadoriba khwaigi mafamda Sanathongi Manindra Konsam ayakna ahanbada noluksari अखोई असम की धेमाजी डिस्ट्रिक्ट है ब्रह्मपुत्र तुरेन की अखोई नॉर्दर्न बैंक नॉर्दर्न वैली नि अखोई सोमदगी अखोई ब्रह्मपुत्र की वांग मदनी मसीगी डिस्ट्रिक्ट असी अखोई मणिपुरदगी ओइरसु अमदगी ओइरसु यौननबगीदमुत चटके हाय तारगदी गोगामुक हाइना खंगनबा गोगामुक कौबा टाउन अमा यौदब सुया यादे गोगामुक हाइरिबा टाउन से असम की नॉर्थ लखीमपुर डिस्ट्रिक्ट का धेमाजी डिस्ट्रिक्ट का अखोई लोनबा ngамखꯩ border town oina leiriba akhoi apikpa town nate adum achauba town amani masigi gogamuk haribsi town si yodaba yade gogamuk town yona chaliba jidagi gogamuk si phaureraga north lakhimpur dagi di nongpok lomda lairaga 45 kilometer lapa mafamda leiba gogamuk ni gogamuk sidagi dhemaji asi yoghidorimni khoi district ki headquarter town si dhemaji sidagi amuk मकोई अखोई अरुणाचल प्रदेश की पासीघाट डिस्ट्रिक्ट का लोन मफम अखोई सिला पत्थर है यामना अखोई अचौबा यामना मयाई ओरब चाव टाउन अमा लई सिला पत्थर है लानग्रगा अमुक पासीघाट चखिदोरिबनी अदो सिला पत्थर है जो मैतै युम मंगा तरुक लैबा अकाजान हैना खंगनबा अखोई कनो अमा लई मैतै लेकाय अमा लई मसिसु याम नुंगसिबा मवोंगनी अदै लैरिबा फिबम गाजु ओंथोकपा नि हाइतारे अदु खुदोंग चाबदा थमजगे ngasi aina thamjaribasina aikogi Okhomaati Manipuri Gaon Okhomaati Manipuri Gaon si akoi yaunabagi damakta aikogi Imphal dagi chatpasi yamna natai chade haitare lamjang ju chade haitare lambi si 2019 की ममांग ददी अमुक के हेना कनो हापम लापम मी होजेक्ति खरा नक्सले हाइताई 2019 दगी दी अखोगी रिबुगोर मनाकता बोगीबिल हाइदना थोंग अचौबा हमा असांगबा अमा अखोगी ब्रह्मपुत्र लान सारे असी लैरबनिना हौजिक्ति अखोगी नॉर्थ लखीमपुर यौदना गोगामुक हरिबा टाउन से लाकपा यारे हानादी नॉर्थ लखीमपुर से यौदबा सुंगयामक यारमदे अदा अहानबदा अखोई दिमापुर दगी नॉर्थ लखीमपुर की बस फंगी नॉर्थ लखीमपुर की बस से किलोमीटर चमरी हेन लापतोरिमनी मसी तेजपुर दा ब्रह्मपुत्र लाल तेजपुर मनाकता ब्रह्मपुत्र लालगा अखोई नॉर्थ लखीमपुर तारकदोरिमनी अगो नॉर्थ लखीमपुर दगी अमुक गोगामुक ऐसी लाकपा अयुक्ता थुंगेरगा गोगामुक सी बस ता अमुक लाकदोरिमनी अदु माइन तौना चलमी अमना रिबुगोर फाउ लाएरगा रिबुगोर दगी फेरी लांदना धेमाजी ताबा गी लंबी मा धेमाजी दगी गोगामुक लाकपा मा अगे अतोपा मना दिमापुर दगी अखोगी जोरहाट फाउ सखरगा जोरहाट फेरी लालेरगा माजुली तारेरगा माजुली दगी नॉर्थ लखीमपुर तारकपा मा सिजो अदुम किलोमीटर दि अदुम सांगिमी अखोगी माजुली दगी ना गोगामुक योरकपसे किलोमीटर 150 हुंफो अदुम लापतोरिनी अदु गोगामुक पु योरगदी होजिकी किलोमीटर हाईवे दगी किलोमीटर 8 खक 3 खक हाइदोरेरगा अमुक अखोगी लमजाव दगी किलोमीटर अमा हाइजिलगा अखोगी Okhomaati Manipuri Gaon सु लैगदोरिनी अदो गुवाहाटी रोम दगी दी बस सी गोगामुक यौबो बस सी याम मरांग काइगरे बस सु लैरे ट्रेन सु लैरे अदो बस ता दी नॉर्थ लखीमपुर यौबो बस सु लैरे गोगामुक मसामक यौबो बस सु लैरे अदुगी मथक्ता अखोगी धेमाजी यौबो बस सु लैरे धेमाजी दगी अमुक अखोई सिलापत्थर यौबो बस सु लैरे अदुगी सु मथक्ता अमुक कनो अखोगी पासीघाट यौबो बस सु लैरे हाइरिबा बस सिंजे गोगामुक फाउरगा गोगामुक यौबो मसागी बस लैजरे धेमाजी लैरे अदगी सिलापत्थर लैरे अदगी पासीघाट लैरे हाइरिबा बस सिंजे गोगामुक फाउरगा लोइ चखदि अखोई गुवाहाटी दगी दी याम लाइरे चटपदा अदुगा कोई इम्फाल रोम दगी दी याम नातै चाद्री गुवाहाटी रोम दगी चत्तागदी किलोमीटर दु आ यौखरे चात्रे चनिपान यौखरे अदुना सुमाइन तौदना लैरंबनी अदु बोगीबिल हाइबा
ꯊꯣꯡꯁꯤ 2019 ꯁꯥꯔꯛꯈꯤꯕ ꯂꯥꯟꯕ ꯍꯧꯔꯛꯈꯤꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯂꯤ ꯗꯤꯕ꯭ꯔꯨꯒꯔꯗꯒꯤ ꯒꯣꯒꯥꯃꯨꯛ ꯇꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕꯁ ꯐꯪꯉꯦ ꯑꯩꯈꯣꯏ ꯅꯣꯔꯠ ꯂꯈꯤꯝꯄꯨꯔꯗ ꯆꯪꯗ꯭ꯔꯦ ꯃꯁꯤꯅꯤ ꯍꯥꯏꯔꯤꯕ ꯑꯣꯈꯣꯃꯥꯇꯤ ꯃꯅꯤꯄꯨꯔꯤ ꯒꯥꯎ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯃꯩꯇꯩ ꯈꯨꯡꯒꯪ ꯑꯣꯈꯣꯃꯥꯇꯤ ꯁꯤ ꯃꯅꯤꯄꯨꯔꯤ ꯒꯥꯎꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯋꯥꯔꯤꯗ ꯑꯩꯈꯣꯏ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕ ꯆꯠꯆꯈꯤꯕ ꯃꯐꯝꯁꯤꯗ ꯆꯠꯆꯈꯤꯕꯁꯤ 2018 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯅꯤ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯦꯖꯄꯨꯔꯒꯤ ꯑꯁꯥꯝꯒꯤ ꯇꯦꯖꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯁꯦꯃꯤꯅꯥꯔ ꯄꯦꯄꯔ ꯑꯃꯈꯛ ꯂꯥꯟꯊꯣꯛꯆꯕ ꯆꯠꯆꯈꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯦꯃꯤꯅꯥꯔꯗꯨ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩ ꯏꯝꯐꯥꯜ ꯂꯣꯝꯗ ꯊꯣꯛꯆꯔꯛꯇꯅ ꯑꯩ ꯍꯥꯏꯒꯠꯂꯒ ꯅꯣꯔꯠ ꯂꯈꯤꯝꯄꯨꯔꯗ ꯑꯩ ꯆꯠꯆꯔꯨꯕꯅꯤ ꯅꯣꯔꯠ ꯂꯈꯤꯝꯄꯨꯔꯗ ꯆꯠꯆꯔꯤꯕꯒꯤ ꯃꯔꯝꯁꯤꯅ ꯅꯣꯔꯠ ꯂꯈꯤꯝꯄꯨꯔꯗ ꯃꯩꯇꯩ ꯏꯃꯨꯡ ꯑꯃꯈꯛ ꯂꯩ ꯅꯣꯔꯠ ꯂꯈꯤꯝꯄꯨꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜꯃꯨꯛ ꯆꯥꯎꯕ ꯇꯥꯎꯟꯅꯤ ꯍꯥꯏꯇꯥꯔꯦ ꯇꯥꯎꯟ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯆꯧꯕ ꯁꯍꯔ ꯑꯃꯅꯤ ꯅꯣꯔꯠ ꯂꯈꯤꯝꯄꯨꯔꯁꯦ ꯑꯁꯥꯝꯗ ꯃꯃꯤꯡ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛꯅꯤ ꯅꯣꯔꯠ ꯂꯈꯤꯝꯄꯨꯔꯁꯤꯗ ꯌꯥꯝꯕꯨꯡ ꯏꯟꯗ꯭ꯔꯃꯅꯤ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯗꯅ ꯍꯣꯖꯥꯏꯔꯣꯝꯗꯒꯤ ꯍꯧꯔꯛꯈꯤꯕ ꯌꯥꯝꯕꯨꯡꯅꯤ ꯑꯗꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯃꯈꯛ ꯅꯣꯔꯠ ꯂꯈꯤꯝꯄꯨꯔꯁꯤꯗ ꯏꯪꯒꯣꯜ ꯂꯩꯔꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯤꯡꯗꯅ ꯂꯩ ꯑꯇꯩ ꯃꯩꯇꯩ ꯃꯆꯥ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕꯒꯤ ꯚꯔꯥꯗ ꯀꯔꯤꯗ ꯂꯩꯕꯗꯨꯗꯤ ꯕꯦꯡꯛꯇ ꯂꯩꯕꯒꯁꯨ ꯕꯦꯡꯛꯇ ꯊꯕꯛ ꯇꯧꯕ ꯀꯩꯗꯧꯕ ꯑꯗꯨꯝ ꯂꯩꯅꯕ ꯑꯗꯨꯒ ꯌꯨꯝ ꯑꯣꯏꯅ ꯂꯩꯕꯗꯤ ꯅꯣꯔꯠ ꯂꯈꯤꯝꯄꯨꯔ ꯇꯥꯎꯟꯁꯤꯗ ꯌꯥꯝꯕꯨꯡ ꯏꯟꯗ꯭ꯔꯃꯅꯤ ꯔꯥꯖꯀꯨꯃꯥꯔ ꯈꯛꯇꯅꯤ ꯌꯥꯝꯕꯨꯡ ꯏꯟꯗ꯭ꯔꯃꯅꯤ ꯔꯥꯖꯀꯨꯃꯥꯔꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯃꯅꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯂꯈꯤꯝꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯃꯗ ꯃꯥ ꯊꯕꯛ ꯇꯧꯔꯝꯃꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯍꯦꯠ ꯀ꯭ꯂꯥꯔꯛ ꯑꯣꯏꯅ ꯑꯗꯨꯝ ꯊꯕꯛ ꯇꯧꯔꯛꯑꯒ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯑꯩ ꯃꯩꯇꯩ ꯑꯣꯏꯅ ꯑꯩ ꯅꯣꯔꯠ ꯂꯈꯤꯝꯄꯨꯔꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯒꯤ ꯅꯨꯄꯤ ꯑꯃ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯔꯣꯝꯗ ꯍꯩꯂꯥꯀꯥꯟꯗꯤꯔꯣꯝꯗ ꯊꯥꯖꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯃꯧꯁꯨ ꯑꯩꯈꯣꯏ ꯍꯣꯖꯥꯏꯔꯣꯝꯒꯤ ꯅꯤꯡꯉꯣꯜ ꯂꯧꯏ ꯑꯗ ꯄꯨꯔꯥ ꯃꯩꯇꯩ ꯑꯣꯏꯅ ꯂꯩꯕ ꯏꯃꯨꯡꯅꯤ ꯃꯩꯇꯩꯒꯤꯅꯤ ꯍꯥꯏꯅ ꯑꯗ ꯌꯥꯝꯕꯨꯡꯁꯤꯅ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ M.K. ꯕꯤꯅꯣꯗꯤꯅꯤ ꯑꯩꯒꯥꯁꯤ ꯕꯤꯅꯣꯗꯤꯅꯤꯅ ꯏꯕꯤꯔꯝꯕ ꯕꯣꯔꯁꯥꯏ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤꯁꯤ ꯑꯁꯥꯃꯤꯌꯥꯗ ꯍꯟꯗꯣꯛꯑꯒ ꯑꯁꯥꯃꯤꯁꯗ ꯍꯟꯗꯣꯛꯑꯒ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯅ ꯐꯣꯡꯗꯅ ꯍꯧꯖꯤꯛ ꯗꯤꯕ꯭ꯔꯨꯒꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯀ꯭ꯔꯥꯏꯞ ꯇꯦꯛꯁꯕꯨꯛ ꯑꯣꯏꯅ ꯇꯝꯅꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯕꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯌꯨꯝꯂꯦꯝꯕꯝ ꯏꯕꯣꯝꯆꯥꯒꯤ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇꯨꯁꯨ ꯑꯁꯥꯃꯤꯁꯗ ꯍꯟꯗꯣꯛꯇꯅ ꯐꯣꯡꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯂꯤꯇꯔꯦꯔꯤ ꯀ꯭ꯔꯤꯇꯤꯛꯁꯤꯡꯅ ꯑꯁꯥꯃꯤꯁꯗ ꯑꯗꯒꯤ ꯏꯪꯂꯤꯁꯇ ꯃꯣꯏꯒꯤ ꯑꯁꯥꯝꯗ ꯐꯣꯡꯕ ꯒꯨꯋꯥꯍꯥꯇꯤꯗ ꯐꯣꯡꯕ ꯅꯣꯔꯠ ꯂꯈꯤꯝꯄꯨꯔꯔꯣꯝꯗ ꯐꯣꯡꯕ ꯈꯕꯔꯁꯤꯡꯗ ꯑꯩꯈꯣꯏ ꯌꯥꯝ ꯊꯕꯛ ꯄꯤꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯕꯨꯡ ꯑꯃꯅꯤ ꯌꯥꯝꯕꯨꯡꯒꯤ ꯃꯔꯝꯗ ꯑꯩ ꯅꯣꯡꯃ ꯃꯥꯒꯤ ꯁꯛꯇꯥꯛꯆꯕ ꯑꯣꯏꯅ ꯑꯩ ꯀꯩꯅꯣ ꯑꯃꯈꯛ ꯑꯩ ꯇꯧꯖꯒꯦ ꯍꯥꯏꯗꯅꯁꯨ ꯑꯩ ꯊꯧꯔꯥꯡꯖꯔꯤ ꯑꯗꯨꯅꯤ ꯌꯥꯝꯕꯨꯡ ꯂꯩꯕꯒꯤ ꯌꯥꯝꯕꯨꯡꯁꯤ ꯑꯩ ꯍꯥꯟꯅꯗꯒꯤ ꯈꯪꯅꯖꯔꯛꯇꯅ ꯌꯥꯝꯕꯨꯡꯒꯤꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯃꯨꯛꯇ ꯂꯥꯛꯆꯒꯦꯅ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯔꯒ ꯑꯩ ꯌꯥꯝꯕꯨꯡꯒꯤꯗ ꯊꯨꯡꯉꯦꯔꯒ ꯌꯥꯝꯕꯨꯡꯒ ꯑꯩꯒ ꯆꯠꯃꯤꯟꯅꯖꯈꯤꯕꯅꯤ ꯑꯗꯣ ꯆꯠꯃꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯟꯁꯤ ꯎꯕꯁꯤꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯈꯨꯟꯁꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛꯇꯪꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪꯗꯤ ꯑꯩ ꯇꯧꯅꯤꯡꯉꯤ ꯀꯥꯏꯅꯒ ꯁꯨꯝ ꯈꯟꯖꯈꯤꯕꯗꯨꯅ ꯑꯗꯨꯅ ꯑꯩ ꯑꯗꯨꯗꯒꯤ ꯁꯨꯝ ꯈꯟꯖꯔꯛꯈꯤꯕꯅ ꯊꯧꯔꯥꯡꯖꯔꯛꯈꯤꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯇꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤ 34 ꯑꯩꯅ ꯈꯣꯝꯖꯔꯦ 2022ꯒꯤ ꯑꯗꯨꯋꯥꯏꯗ ꯈꯣꯝꯖꯔꯒ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯤꯁꯥꯔꯁ ꯁ꯭ꯀꯣꯂꯥꯔ ꯁꯥꯇ꯭ꯔꯁꯤꯡ ꯌꯥꯎꯏ ꯑꯗꯒꯤ ꯑꯣꯖꯥꯗ ꯗꯥꯛꯇꯔ ꯅꯥꯎꯔꯦꯝ ꯁꯅꯥꯇꯣꯝꯕ ꯌꯥꯎꯏ ꯑꯗꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯗꯥꯛꯇꯔ ꯕꯤꯃꯣꯂꯥꯁꯨ ꯌꯥꯎꯏ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏ 34 ꯄꯩꯁꯥ ꯈꯥꯏꯅꯗꯅ ꯑꯩꯈꯣꯏ MSTꯒꯤ ꯕꯁ ꯑꯃ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯆꯠꯆꯈꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤ ꯑꯩꯈꯣꯏꯒꯤ ꯍꯣꯖꯥꯏ ꯂꯪꯀꯥꯒꯤ ꯑꯣꯖꯥ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯖꯥ ꯋꯥꯍꯦꯡꯕꯝ ꯖꯣꯏ ꯕꯥꯕꯨꯒ ꯄꯥꯎ ꯐꯥꯎꯅꯔꯒꯅꯤ ꯑꯗꯒꯤ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯀꯁꯥꯔꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯍꯔꯣꯝꯕꯝ ꯔꯥꯖꯃꯅꯤ ꯄꯥꯎ ꯐꯥꯎꯅꯔꯒꯅꯤ ꯀꯁꯥꯔꯣꯝꯗꯒꯤꯁꯨ ꯃꯈꯣꯏ ꯃꯤ 4 ꯂꯥꯛꯏ ꯑꯗꯨꯒ ꯍꯣꯖꯥꯏ ꯂꯪꯀꯥꯗꯒꯤꯁꯨ ꯑꯩꯈꯣꯏ ꯍꯣꯖꯥꯏ ꯂꯪꯀꯥꯗ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 30 2022ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 30ꯁꯤ ꯑꯩꯈꯣꯏ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯝꯃꯦ ꯍꯥꯏꯔꯒ ꯆꯥꯛꯂꯦꯟ ꯆꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯆꯠꯀꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯒꯣꯒꯥꯃꯨꯛꯇ ꯌꯥꯝ ꯊꯦꯡꯕꯗ ꯊꯨꯡꯉꯤ ꯒꯣꯒꯥꯃꯨꯛ ꯍꯥꯏꯔꯤꯕ ꯁꯍꯔꯁꯤꯗꯩꯁꯤꯗ ꯃꯩꯇꯩ ꯌꯨꯝ 2 ꯂꯩ
amana kaisam joy sing kawi akhoi Okhomaati Manipuri Gaon gi ningol lawbani Manipur gi kaibirom dagi hawibni achauba pharmacy gi dukan gi mapu oiraga leibani yam nungai yaifana mayum kasu yam fajana haidi nungai yaibi marang kaina leibani aduga atopa amana kasargi bamdagi horakhiba huidrom jiten sing kawwa ama magidi masanupi ama masanupi anida ahandudi textile engineering loraga textile engineer oina thabaksu tawraba ado masagi masanupi atombiduna graduation loire ado magi hojiki huidrom jiten sigi akhoi sing auto electric work saina goga moksdai da chauna leidana yamna nungai yabi marang kaina leibani ado makhoi khoi lakani sumain tawduna Manipur dagi Lanka dagi hojai Lanka dagi adagi kano Assam dagi kasarom dagi mi lak akhoi punna sumai lakani ana tawbugi pau hana phaunabadi makhoi mayamna Dhemaji Manipuri kano akhoi development committee na ama sembi madugi president ji joy haibasina oibi aduga inau huidrom jiten sina akhoi kano oi akhoi treasurer oina tawirami makoina akhoi goga mukta thungmudu nungdang thengba pung 12 muk tare masi mokoi mayam Okhomaati gi naharol sing adagi mokoi mayam na opidana joy gi imunga adagi jiten gi imunga da yum akhoi mi khara khaidoknaraga akhoi ahing lektana chaka thonga akhoi pochai loina mak cheng chak adagi hawai chenghuai adagi kano akhoi korfu korfan gas stove na chingba loina mak puraga chacharimi adagi hojai Lanka dagi akhoi bamon amasu agam sa amasu akhoi chak thongnabani yarigei khungi kano sida akhoi yet loi haidana tawdana akhoi isai sakpa ibema sugaijam akhoi irai leima amadi ma pungyei bo jamga loinana pui adagi akhoi huel lalong thangta Manipuri cultural association akhoi iril bungi artist martial artist akhoi mari manga nupam cha mari manga su pui akhoi ucharui ada adagi adumai tawdana tawba seista akhoi chatpa seista yamna akhoi gi chabam sak thungbam chabam chenbirami si akhoi mamdok achauba amaga laisang amaga leiba mafam gi mamdok ta chenbirami aidi tasengna bamon gi imung ni adana ai leje akhoina hojiki Okhomaati da chapchana leijabasi October tang 1 ga 2 ga 2022 gi sini ada ayuki nungdang gi laisang leija nupi ahan oirabi nupi amana nupi kangsi mathanda khingaga akhoi waitei lamdai tawraba matungda kano tawraga akhoi kiseng setana tawri haraga kangsi khingdana arti katana nukti ayuki nungdangi agi mamdo ado magi machanupa Mangalal laina ama leirami Mangalal ji matam masagi chahi 53 rom suraba mini mabu popiramba mukundo kawwa ahan libungo dudi 1995 ta noga phigre ai ado hujiki laisanga mamdo kasi magi madhau na katpiramba oidoini aidi makhoi ji bamon ne dana aiga aina tawi adagi ahan ibe madu akhoi ima ibe madu Padma Devi kawi akhoi hojairongi maibam ningoni oiramdoini ado moida ima ibe madu aiga thorani na kawba adagi Mangalangi nupiduso thorani gai kaw nopet tawi moidi aina phagi tawri boy ningbajani ado aidi asengba moiji bamon imung nen leini adugadi moisi hujiki Mangalal bu popiba mukundo haiba nupajibu amu popiramba haidi Mangalal gi na madhau tare kondau jam mera singsi akhoi Manipur gi kondau jam hungang dagi haugiba ado maji akhoi gi Simalguri romda Borkola romda thabak inghang su nomdana leirambadagi Borkola romda leirambadagi moisi Okhomaati gi kuntholakpa jeija khudong chaba yengdana lakhaga yumhong lakhiba yum lingdana tawbadagi ma hujiki mera hairiba Imphal gi kondhau jamdagi haugibasina mana masana sajaraga katlamba mamdokpa laisangganeba laisangdugi phibamdu yengbada onthongna nungsigre ado nungsibasida aina kayumomtong laisangjigi kayumomtong di tawgena
ꯑꯩ ꯁꯨꯝ ꯈꯟꯖꯔꯛꯈꯤꯕꯗꯤ ꯑꯩ ꯑꯗꯨꯒꯤ ꯍꯦꯛ ꯊꯣꯛꯂꯛꯈꯤꯕꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯑꯩ ꯍꯥꯏꯖꯗꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯡꯒ ꯂꯩ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯒ꯭ꯔꯨꯞꯀ ꯂꯩ ꯋꯥꯆꯞ ꯒ꯭ꯔꯨꯞꯀ ꯂꯩ ꯃꯗꯩꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝꯕ ꯂꯥꯏꯁꯪ ꯑꯃ ꯂꯩꯍꯧꯋꯤ ꯃꯁꯤ ꯂꯥꯏꯁꯪꯁꯦ ꯑꯩꯈꯣꯏ ꯈꯔ ꯁꯦꯝꯁꯤ ꯀꯥꯏꯅꯒ ꯇꯧꯗꯅ ꯇꯧꯕꯗꯒꯤ ꯑꯉꯥꯡ ꯑꯉꯝꯕ ꯂꯨꯄꯥ 50-100 ꯍꯥꯞꯅꯁꯤꯅ ꯇꯧꯗꯅ 100-200 ꯍꯥꯞꯅꯔꯕ ꯇꯧꯗꯅ ꯑꯩ ꯂꯨꯄꯥ 50,000-60,000 ꯈꯣꯝꯗꯅ ꯂꯩꯔꯕꯅꯤ ꯃꯗꯨꯒꯤ ꯄꯥꯎꯁꯤ ꯍꯣꯖꯥꯏꯔꯣꯝꯗꯒꯤꯁꯨ ꯑꯣꯖꯥ ꯖꯣꯏ ꯕꯥꯕꯨ ꯍꯣꯏꯅ ꯍꯥꯏꯕꯤꯔꯛꯏ ꯆꯠꯄꯤꯅꯤꯡꯕ ꯃꯇꯝꯗ ꯆꯠꯄꯤꯔꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤꯁꯨ ꯄꯩꯁꯥ ꯍꯥꯞꯆꯔꯛꯀꯅꯤ ꯂꯨꯄꯥ 10,000-10,000 ꯑꯣꯏꯔꯁꯨ ꯍꯥꯞꯄꯛꯀꯅꯤ ꯒꯨꯋꯥꯍꯥꯇꯤꯔꯣꯝꯗꯒꯤꯁꯨ ꯑꯗꯨꯝ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯁꯨ ꯏꯝꯐꯥꯜꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯅꯤ ꯅꯪ ꯆꯠꯂꯣ ꯑꯗꯨꯒ ꯁꯦꯝꯖꯤꯜꯂꯣ ꯑꯆꯪꯕ ꯀꯔꯤꯅꯣ ꯑꯋꯥꯠꯄ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯕ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯆꯠꯂꯒ ꯍꯔꯥꯎ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯅꯕ ꯇꯧꯁꯤ ꯀꯥꯏꯅ ꯇꯧꯗꯅ ꯆꯠꯅꯅꯕ ꯑꯩ ꯁꯦꯝ ꯁꯥꯗꯅ ꯂꯩꯔꯕꯅꯤ ꯁꯦꯝ ꯁꯥꯗꯅ ꯂꯩꯔꯒꯁꯤꯗ ꯁꯦꯝ ꯁꯥꯗꯅ ꯈꯣꯡ ꯊꯥꯡꯗꯣꯛꯀꯗꯕ ꯉꯥꯏ ꯂꯩꯔꯀꯥꯟꯁꯤꯗ 2023ꯒꯤ ꯍꯧꯒꯠꯂꯛꯄ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯀꯟꯕ ꯅꯣꯡꯖꯨꯒꯤ ꯅꯣꯡꯂꯩ ꯑꯃꯗ ꯃꯟꯗꯤꯔꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎꯖꯥꯎ ꯑꯃ ꯇꯦꯛꯊꯔꯛꯑꯒ ꯅꯟꯕꯗꯒꯤ ꯃꯟꯗꯤꯔꯁꯤ ꯇꯦꯛꯈ꯭ꯔꯦ ꯑꯗꯣ ꯇꯦꯛꯈꯤꯕꯗꯒꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯦꯅ ꯈꯜꯂꯤꯉꯩꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯆꯠꯂꯒꯉꯁꯤ ꯑꯩꯅ ꯍꯥꯞꯆꯔꯤꯕ ꯑꯣꯈꯣꯃꯥꯇꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯉꯥꯡꯁꯤꯡ ꯄꯥꯎ ꯐꯥꯎꯅꯖꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯅꯤ ꯊꯥꯍꯟꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯆꯠꯆꯕ ꯃꯇꯝꯗꯨꯗꯗꯤ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯌꯨꯇꯨꯕꯀꯤ ꯀꯔꯤꯒꯤ ꯍꯥꯏꯅ ꯈꯟꯖꯕ ꯅꯠꯇꯅ ꯐꯣꯇꯣ ꯑꯃ ꯑꯅꯤ ꯅꯝꯃꯒ ꯑꯗꯨꯝ ꯂꯥꯛꯆꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯍꯥꯟꯕ ꯑꯩꯅ 2018ꯗ ꯆꯠꯆꯈꯤꯕ ꯑꯗꯨꯁꯨ ꯑꯩ ꯏꯖꯈꯤ ꯑꯩ ꯈꯕꯔꯗ ꯑꯣꯈꯣꯃꯥꯇꯤꯁꯤ ꯃꯩꯇꯩ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯄꯔꯤꯡꯕꯨ ꯈꯧꯔꯥꯡꯖꯔꯤꯕ ꯑꯣꯈꯣꯃꯥꯇꯤ ꯃꯅꯤꯄꯨꯔꯤ ꯒꯥꯎ ꯍꯥꯏꯅ ꯑꯩ ꯏꯖꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯈꯣꯡꯆꯠꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯃꯔꯤ ꯇꯥꯡꯀꯛ ꯑꯩꯈꯣꯏ ꯃꯔꯤ ꯊꯣꯛꯅ ꯑꯩ ꯈꯕꯔꯗ ꯐꯣꯇꯣ ꯅꯨꯡꯗꯣ ꯍꯥꯞꯇꯅ ꯏꯖꯈꯤ ꯑꯗ ꯑꯣꯈꯣꯃꯥꯇꯤ ꯃꯅꯤꯄꯨꯔꯤ ꯒꯥꯎꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯍꯧꯗꯣꯔꯛꯈꯤꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤ ꯂꯈꯤꯄꯨꯔꯗꯒꯤ ꯒꯣꯒꯥꯃꯨꯛ ꯑꯗꯒꯤ ꯁꯤꯂꯥꯄꯊꯔꯒ ꯇꯥꯈ꯭ꯔꯤꯕ ꯇꯦꯖꯄꯨꯔ ꯔꯣꯝꯗꯒꯤ ꯂꯥꯛꯏꯕ ꯂꯝꯕꯤꯁꯤ NH 15ꯅꯤ NH 15ꯒꯤ ꯂꯝꯕꯤꯁꯤ 1950ꯁꯒꯤ ꯃꯇꯝꯗꯨꯗ ꯁꯦꯝꯕ ꯍꯧꯕꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗꯩꯁꯤꯗ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯍꯧꯖꯤꯛꯀꯤ ꯒꯣꯒꯥꯃꯨꯛꯀꯤ ꯁ꯭ꯋꯥꯏꯗ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯤꯀꯥꯗꯥꯔ ꯂꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯀꯥꯡꯕꯨꯒꯤ ꯑꯆꯧꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯒꯤ ꯃꯤꯁꯤꯡꯒꯤ ꯂꯝꯗꯨꯒꯤ ꯃꯧꯖꯗꯥꯔ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯈꯨꯂꯥꯛꯄꯁꯨ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯊꯤꯀꯥꯗꯥꯔ ꯑꯣꯏꯕ ꯃꯥꯒꯤ ꯂꯝꯕꯤꯒꯤ ꯀꯜꯚꯔꯠꯅꯆꯤꯡꯕ ꯊꯣꯡꯅꯆꯤꯡꯕ ꯁꯥꯅꯅꯕꯒꯤ ꯍꯦꯠ ꯃꯤꯁꯇ꯭ꯔꯤ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯒꯤ ꯋꯥꯡꯈꯩꯗꯒꯤ ꯋꯥꯡꯈꯩꯃꯌꯨꯝ ꯖꯥꯇꯤꯁꯣꯔ ꯀꯧꯕ ꯑꯃꯅ ꯑꯣꯏ ꯖꯥꯇꯤꯁꯣꯔ ꯃꯣꯏꯒꯨꯝꯕ ꯀꯩꯅꯣꯁꯤ ꯃꯣꯏꯒꯨꯝꯕ ꯍꯦꯠ ꯃꯤꯁꯇ꯭ꯔꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯊꯝꯕ ꯃꯐꯝꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯍꯣꯔꯤ ꯀꯦꯝ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯖꯥꯇꯤꯁꯣꯔꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡ ꯊꯤꯀꯥꯗꯥꯔꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯂꯝ ꯑꯃꯇꯪ ꯅꯣꯏꯒꯤ ꯂꯝꯁꯤꯗ ꯄꯤꯕꯤꯌꯨ ꯂꯩꯕ ꯌꯥꯕ ꯍꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯊꯤꯀꯥꯗꯥꯔꯁꯤꯅ ꯃꯉꯣꯟꯗ ꯂꯝꯁꯤ ꯄꯤꯔꯝꯕꯅꯤ ꯍꯥꯏ ꯄꯤꯔꯝꯃꯒ ꯑꯍꯥꯟꯕꯗ ꯖꯥꯇꯤꯁꯣꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯁꯦꯟ ꯃꯕꯥꯏꯁꯤꯡ ꯊꯣꯛꯄ ꯀꯧꯔꯦ ꯍꯥꯏꯔꯒ ꯑꯍꯥꯟꯕ ꯑꯣꯈꯣꯃꯥꯇꯤ ꯃꯅꯤꯄꯨꯔꯤ ꯒꯥꯎ ꯁꯤꯗꯩꯁꯤꯗ ꯌꯨꯝ ꯁꯥꯔꯒ ꯌꯨꯝ ꯂꯤꯡꯕ ꯍꯧꯕ ꯑꯣꯈꯣꯃꯥꯇꯤꯁꯤ ꯑꯆꯧꯕ ꯂꯝ ꯑꯃꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯣꯈꯣꯃꯥꯇꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯃꯤꯁꯒꯤ ꯕꯣꯔꯣꯒꯤ ꯀꯔꯤꯒꯤ ꯈꯨꯡꯒꯪ ꯃꯆꯥ ꯂꯩꯕꯁꯤꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩꯒꯤ ꯃꯅꯤꯄꯨꯔꯤ ꯒꯥꯎꯁꯨ ꯑꯃꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯈꯤꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯉꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤ 1950ꯁꯒꯤ ꯃꯇꯝꯗ ꯑꯁꯥꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯈꯩꯗꯒꯤ ꯖꯥꯇꯤꯁꯣꯔ ꯀꯧꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯁꯥꯕꯒꯤ ꯍꯦꯠ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯆꯠꯈꯤ ꯂꯩꯔꯝꯃꯤ ꯒꯥꯏꯁꯦ ꯉꯛꯅ ꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯃꯇꯝ 1970-80ꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯇꯦꯠꯁꯤꯡꯁꯦ 5-6-7ꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯀꯩ ꯁꯥꯕ ꯑꯣꯏꯔꯁꯨ ꯐꯤ ꯇꯨꯕ ꯑꯣꯏꯔꯁꯨ ꯒꯥꯔꯤꯒꯤ ꯃꯦꯀꯥꯅꯤꯛ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯁꯨ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯒꯤ ꯃꯩꯇꯩꯒ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯖꯥꯇꯤꯁꯣꯔꯗꯨꯅ ꯋꯥꯡꯈꯩꯗꯒꯤ ꯖꯥꯇꯤꯁꯣꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯣꯈꯣꯃꯥꯇꯤꯗ
ꯑꯩꯈꯣꯏꯒꯤ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯃꯥ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯔꯝꯕ ꯀꯩꯁꯨ ꯉꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯃꯜꯒꯨꯔꯤꯔꯣꯝꯗꯒꯤ ꯍꯣꯖꯥꯏ ꯂꯪꯀꯥꯔꯣꯝꯗꯒꯤ ꯃꯤꯁꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯅꯔꯒ ꯂꯥꯛꯇꯅ ꯃꯊꯪ ꯂꯥꯛꯅꯕꯅꯤ ꯍꯧꯖꯤꯛ ꯈꯨꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯌꯥꯝ ꯀꯣꯟꯊꯧꯖꯝ ꯑꯈꯥꯝ ꯅꯥꯎꯔꯦꯝ ꯁꯂꯥꯝ ꯑꯗꯒꯤ ꯋꯥꯡꯈꯦꯝ ꯑꯗꯒꯤ ꯋꯥꯡꯈꯩꯃꯌꯨꯝ ꯍꯥꯏꯔꯤꯕ ꯌꯨꯝꯅꯥꯛꯁꯤꯡꯁꯤꯗ ꯌꯨꯝ 35 ꯂꯩ 35ꯁꯤꯒꯤ ꯃꯅꯨꯡꯗ 35ꯁꯤꯗ ꯃꯤ ꯆꯥꯝꯃꯒ ꯆꯥꯎꯔꯥꯛꯅ 150 ꯂꯩ ꯃꯣꯏꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯚꯣꯇꯔ ꯑꯁꯥꯝꯒꯤ ꯚꯣꯠ ꯃꯤꯈꯜꯗ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯕ ꯃꯤꯁꯤꯡ ꯚꯣꯇꯔ 103 ꯃꯨꯛ ꯂꯩꯔꯦ ꯃꯈꯣꯏ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤꯅ ꯙꯦꯃꯥꯖꯤ ꯆꯤꯡꯉꯤ ꯑꯗꯣ ST ꯔꯤꯖꯥꯔꯚ ꯀꯩꯅꯣꯅꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤꯅꯤ ꯂꯣꯛ ꯁꯚꯥꯅ ꯖꯦꯅꯔꯦꯜ ꯑꯣꯏꯕ ꯅꯣꯔꯠ ꯂꯈꯤꯝꯄꯨꯔꯒꯤ ꯃꯅꯨꯡ ꯆꯜꯂꯤ ꯑꯗꯨꯒ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯁꯨ ST ꯔꯤꯖꯥꯔꯚꯅꯤ ꯑꯣꯈꯣꯃꯥꯇꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯔꯗ ꯅꯝꯕꯔ 3 ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕꯅ ꯅꯝꯃꯤ ꯂꯧꯆꯥ ꯂꯩꯖꯗꯕ ꯌꯨꯝꯅ ꯌꯥꯝꯃꯤ ꯌꯨꯝꯗꯣꯡ 35ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ 10ꯃꯨꯛ ꯈꯛꯇꯪꯗꯤ ꯃꯁꯥꯒꯤ ꯂꯧꯆꯥ ꯂꯩꯖꯗꯅ ꯑꯩꯈꯣꯏꯒꯤ ꯂꯧꯎ ꯁꯤꯡꯎꯗꯅ ꯆꯥꯅ ꯊꯛꯅꯕ ꯃꯔꯥꯡ ꯀꯥꯏꯕ ꯏꯃꯨꯡ ꯑꯣꯏ ꯑꯗꯨꯒ ꯑꯇꯩꯗꯤ ꯃꯁꯥꯒꯤ ꯂꯧꯆꯥ ꯂꯩꯖꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤꯡꯒꯤ ꯂꯧ ꯑꯗꯒꯤ ꯕꯣꯔꯣꯁꯤꯡꯒꯤ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯂꯧ ꯁꯥꯜꯂꯒ ꯎꯕ ꯌꯨꯝ ꯌꯥꯎꯅꯔꯤ ꯑꯗꯨꯕꯨ ꯁꯨꯕ ꯅꯣꯝꯕꯗꯤ ꯀꯟꯅꯕ ꯍꯋꯥ ꯒꯥꯔꯤ ꯃꯥꯜ ꯒꯥꯔꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯑꯗꯒꯤ ꯃꯦꯀꯥꯅꯤꯛ ꯑꯣꯏꯕ ꯑꯗꯒꯤ ꯎ ꯁꯨꯕ ꯑꯗꯒꯤ ꯆꯦꯛ ꯁꯨꯕ ꯑꯗꯒꯤ ꯑꯇꯩ ꯑꯐꯪꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯒꯤ ꯀꯩꯅꯣ ꯑꯣꯏꯔꯤꯕ ꯃꯄꯨ ꯑꯣꯏꯗꯅ ꯂꯩꯔꯝꯃꯤꯕ ꯂꯥꯏꯁꯪ ꯃꯥꯝꯗꯣꯞꯀꯤꯗ ꯂꯩꯔꯝꯃꯤꯕ ꯃꯪꯒꯜ ꯂꯥꯜꯃꯛ ꯎꯁꯨ ꯁꯨꯕ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯆꯥꯛ ꯊꯣꯡꯕꯒꯁꯨ ꯆꯠꯂꯦ ꯃꯥꯗꯤ ꯑꯗꯣ ꯇꯧꯗꯅ ꯇꯧꯏ ꯑꯩꯈꯣꯏꯅ ꯑꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯪꯒꯣꯜ ꯈꯨꯗꯤꯡ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯅꯩ ꯀ꯭ꯋꯥ ꯃꯅꯥ ꯐꯖꯅ ꯍꯧꯏ ꯑꯗꯨꯗꯒꯤꯁꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯩ ꯑꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯒꯨꯜꯃꯤꯔꯤꯁ ꯄꯥꯝꯕꯤ ꯐꯖꯅ ꯍꯧꯕ ꯏꯃꯨꯡꯁꯤꯡ ꯒꯨꯜꯃꯔꯤꯁ ꯈꯛꯇꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯒꯨꯜꯃꯤꯔꯤꯁ ꯃꯔꯨꯗꯒꯤ ꯂꯨꯄꯥ 30-40 ꯇꯥꯟꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯈꯔ ꯌꯥꯎꯅꯩꯑꯅ ꯇꯥꯛꯄꯤꯔꯛꯏ ꯈꯨꯟꯖꯥ ꯅꯨꯄꯤꯁꯤꯡꯅ ꯄꯥꯡꯉꯤꯌꯣꯡꯗ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯑꯗꯒꯤ ꯐꯤꯔꯣꯜ ꯑꯗꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯩꯅꯆꯤꯡꯕ ꯑꯗꯨꯝ ꯁꯥꯟꯅꯗꯅ ꯇꯧꯗꯅ ꯂꯩ ꯑꯩꯈꯣꯏꯅ ꯆꯠꯆꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯎꯠꯂꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯏꯕꯦꯝꯃ ꯏꯔꯥꯏ ꯂꯩꯃꯒꯤ ꯏꯁꯩ ꯑꯗꯒꯤ ꯃꯥꯔꯁꯦꯜ ꯑꯥꯔꯇꯤꯁꯁꯤꯒꯤ ꯊꯥꯡ ꯇꯥ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯑꯃꯗꯤ ꯌꯨꯝꯊꯪꯅꯕ ꯍꯧꯖꯤꯛꯀꯤ ꯑꯣꯈꯣꯃꯥꯇꯤꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯒꯤ ꯕꯣꯔꯣ ꯇꯦꯈꯥꯎ ꯑꯗꯒꯤ ꯀꯁꯥꯔꯤ ꯃꯣꯏ ꯈꯨꯟꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕꯅꯤ ꯑꯗꯣ ꯃꯣꯏꯒꯤ ꯈꯨꯜꯂꯣꯟꯅꯕ ꯀꯩꯅꯣꯗꯒꯤ ꯃꯤꯁꯤꯡꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯀꯩꯅꯣ ꯇꯧꯗꯅ ꯂꯥꯛꯇꯅ ꯀꯜꯆꯔꯦꯜ ꯇ꯭ꯔꯨꯞ ꯑꯃ ꯂꯥꯛꯇꯅ ꯑꯩꯈꯣই ꯎꯠꯄꯤꯔꯝꯃꯤ ꯑꯗ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯐꯖꯅ ꯂꯩꯇꯥꯔꯒꯁꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗ ꯎꯈꯨꯃꯥꯇꯤꯁꯤ ꯑꯅꯛꯄ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯤ ꯀꯦꯝ ꯑꯃꯗꯤ ꯒꯣꯒꯥꯃꯨꯛꯇꯗꯤ ꯀꯣꯂꯦꯖ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯀꯩꯅꯣꯅꯤ ꯃꯣꯔꯤ ꯀꯦꯝꯗꯁꯨ ꯁ꯭ꯀꯨꯜ ꯂꯩꯕ ꯃꯔꯥꯡ ꯀꯥꯏꯅ ꯁ꯭ꯀꯨꯜ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤꯗꯤ ꯃꯔꯥꯡ ꯀꯥꯏꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯗꯅ ꯍꯧꯖꯤꯛ BA ꯄꯥꯁ ꯇꯧꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯦ 5-6 ꯌꯥꯎꯔꯦ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯀꯣꯟꯊꯧꯖꯝ ꯖꯒꯠ ꯀꯧꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯥ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤ ꯑꯣꯖꯥ ꯑꯣꯏꯔꯦ ꯑꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯪꯒꯟꯋꯥꯗꯤꯒꯤ ꯋꯥꯔꯀꯔ ꯑꯣꯏꯔꯦ ꯑꯇꯩꯗꯤ ꯊꯕꯛ ꯇꯧꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯅꯔꯛꯏ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯗꯅ ꯀꯣꯂꯦꯖ ꯇꯝꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯃꯌꯥꯝꯁꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯂꯒ ꯇꯝꯕꯒꯁꯨ ꯌꯥꯎꯅꯔꯤ ꯍꯥꯏꯅ ꯇꯥꯏ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯤ ꯇꯝꯃꯨꯔꯦ ꯑꯗꯣ ꯃꯣꯏꯅ ꯁ꯭ꯀꯨꯜꯗ ꯆꯠꯂꯨꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯁꯥꯃꯤꯁ ꯃꯤꯗꯤꯌꯝꯅꯤ ꯑꯗꯨꯅ ꯃꯣꯏꯁꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯈꯤꯕꯗ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕꯒꯤ ꯚꯦꯅꯨꯁꯤ ꯂꯩꯇꯕ ꯑꯗꯨꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯐꯝꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯁꯥꯃꯤꯁ ꯂꯣꯟꯗ ꯁꯥꯏ ꯑꯗꯨ ꯁꯥꯕꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯖꯔꯛꯑꯦ ꯅꯣꯏ ꯌꯥꯔꯤꯈꯩꯗꯤ ꯑꯍꯟꯁꯤꯡꯗꯁꯨ ꯍꯥꯏꯖꯔꯝꯃꯤ ꯌꯥꯔꯤꯈꯩꯗꯤ ꯃꯩꯇꯩꯂꯣꯟꯅ ꯈꯨꯟꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯃꯩꯇꯩꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯣꯅ
ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯅꯔꯒ ꯏꯃꯨꯡꯗ ꯀꯔꯤꯗ ꯏꯃꯨꯡꯗ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯈꯨꯟ ꯃꯔꯛꯇꯗꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯅꯒꯗꯕꯅꯤꯀꯣ ꯍꯥꯏꯕꯅꯆꯤꯡꯕ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯖꯨꯒꯅꯤꯅ ꯑꯩꯈꯣꯏ ꯂꯣꯟꯒꯤ ꯀꯔꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥꯗꯒꯤ ꯀꯔꯤꯗꯒꯤ ꯇꯥꯕ ꯐꯪꯕꯅꯤ나 ꯑꯗꯨ ꯌꯥꯔꯤꯈꯩ ꯈꯨꯟꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡꯒꯤ ꯃꯅꯨꯡꯗꯗꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯅꯕꯤꯅꯕꯁꯨ ꯑꯩ ꯈꯨꯟꯖꯥꯁꯤꯡꯗ ꯑꯣꯈꯣꯃꯥꯇꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯄꯤꯜ ꯇꯧꯖꯔꯝꯃꯤ ꯑꯩ ꯍꯥꯏꯖꯔꯝꯃꯤ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯍꯜꯂꯣꯟꯁꯤꯡꯗ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯀꯅꯤꯕ ꯊꯥꯖꯖꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯤꯁꯦ ꯂꯥꯏꯕꯛ ꯊꯤꯕꯅꯦꯅ ꯂꯧꯔꯤꯁꯦ ꯑꯣꯈꯣꯃꯥꯇꯤ ꯈꯨꯡꯒꯪꯁꯤꯗꯩꯁꯤꯗ ꯕꯥꯃꯣꯟ ꯏꯃꯨꯡ ꯂꯩꯇꯦ ꯑꯅꯛꯄꯗꯁꯨ ꯂꯩꯇꯦ ꯉꯁꯥꯏꯒꯤ ꯃꯣꯔꯤ ꯀꯦꯝ ꯑꯗꯨꯗ ꯕꯥꯃꯣꯟ ꯏꯃꯨꯡ ꯑꯃ ꯂꯩ ꯂꯥꯏꯕꯛ ꯊꯤꯕ ꯑꯩꯒ ꯔꯥꯙꯥ ꯃꯥꯙꯣꯕ ꯍꯥꯏꯗꯅ ꯑꯩ ꯃꯥꯏ ꯃꯔꯝꯗꯁꯨ ꯑꯩ ꯈꯕꯔꯗ ꯏꯖꯈ꯭ꯔꯦ ꯑꯗꯣ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯣ ꯑꯩꯒ ꯔꯥꯙꯥ ꯃꯥꯙꯣꯕꯀꯤ ꯏꯃꯨꯡꯗꯤ ꯍꯧꯖꯤꯛ ꯁꯤ ꯀꯔꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯗꯤ ꯐꯤꯕꯝꯅꯤ ꯃꯁꯨ ꯅꯨꯄꯤꯗꯨ ꯃꯩꯇꯩꯂꯣꯟ ꯊꯣꯛꯇꯕ ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯆꯪꯖꯔꯛꯏ ꯑꯩ ꯋꯥꯔꯤ ꯑꯣꯖꯥ ꯑꯩꯒꯥꯃꯛꯇꯤ ꯊꯦꯡꯅꯖꯔꯛꯇꯦ ꯑꯩꯒꯥꯒꯤ ꯊꯧꯔꯥꯅꯤ ꯏꯕꯦꯝꯃꯗꯨꯗꯤ ꯑꯩ ꯊꯦꯡꯅꯖꯔꯛꯏ ꯃꯥ ꯈꯛꯇꯪ ꯉꯥꯏꯁꯤꯜꯂꯛꯄꯗꯧꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯉꯥꯏꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯔꯦ ꯃꯃꯧ ꯅꯨꯄꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯗ꯭ꯔꯦ ꯃꯁꯨ ꯅꯨꯄꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩ ꯑꯗꯣ ꯑꯩꯒ ꯔꯥꯙꯥ ꯃꯥꯙꯣꯕꯁꯤꯁꯨ ꯑꯣꯈꯣꯃꯥꯇꯤꯒꯤ ꯀꯔꯤ ꯑꯁꯤ ꯑꯅꯥꯒꯤ ꯊꯕꯛ ꯊꯣꯛꯇꯦ ꯑꯩ ꯈꯪꯖꯗꯦꯅ ꯈꯪꯗꯕꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯗꯣꯁ ꯂꯪꯁꯤꯟꯕ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯣꯏ ꯍꯥꯏꯗꯅ ꯑꯖꯥ ꯄꯨꯖꯥ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯒꯤ ꯊꯕꯛ ꯇꯧꯗꯕ ꯃꯥꯅꯦ ꯑꯗꯨꯅ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯛꯄꯗ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯣꯈꯣꯃꯥꯇꯤꯗ ꯇꯧꯔꯤꯁꯦ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯛꯑꯦ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯀꯥꯡꯕꯨꯅ ꯂꯥꯞꯅ ꯀꯤꯂꯣꯃꯤꯇꯔ 150 ꯆꯅꯤ ꯌꯧꯗꯧꯅ ꯆꯠꯂꯒ ꯕꯣꯔꯀꯣꯂꯥ ꯔꯣꯝꯗꯒꯤ ꯂꯧꯔꯨꯕ ꯅꯠꯇ꯭ꯔꯒ ꯀꯤꯂꯣꯃꯤꯇꯔ 200-300 ꯂꯥꯞꯅ ꯍꯣꯖꯥꯏꯔꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟꯅꯆꯤꯡꯕ ꯂꯧꯔꯨꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨ ꯉꯝꯗꯕ ꯀꯥꯡꯕꯨꯗꯤ ꯂꯣꯏꯔꯦ ꯃꯤ ꯑꯃ ꯁꯤꯔꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯪꯗ ꯄꯨꯊꯣꯛꯑꯒ ꯄꯣꯠꯂꯣꯏꯔꯨꯔꯒ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡ ꯑꯃ ꯄꯣꯛꯑꯦ ꯂꯣꯏꯔꯦ ꯑꯗꯒꯤ ꯑꯉꯥꯡ ꯑꯃ ꯄꯣꯛꯑꯦ ꯏꯄꯥꯟ ꯀꯩꯗꯧꯕ ꯍꯥꯏꯕꯅꯆꯤꯡꯕ ꯊꯣꯏꯗꯣꯛꯄ ꯂꯩꯇꯕ ꯂꯨꯍꯣꯡꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟ ꯍꯣꯖꯥꯏꯔꯣꯝꯒꯤ ꯀꯔꯤꯔꯣꯝꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯨꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯨꯍꯣꯡꯕ ꯌꯥꯎꯔꯛꯑꯦ ꯂꯨꯍꯣꯡꯉꯦ ꯍꯥꯏꯕ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯁꯨꯝꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯅꯤꯄꯨꯔ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯑꯁꯥꯝꯒꯤꯅꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔꯒꯤꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯈꯪꯗꯦ ꯈꯔ ꯁꯥꯐꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯨꯒꯨꯝꯕ ꯈꯨꯡꯒꯪꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯅꯗꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯩꯇꯩ ꯒꯧꯔ ꯕꯩꯁꯅꯞꯀꯤ ꯍꯤꯟꯗꯨꯒꯤ ꯑꯣꯏꯕ ꯂꯥꯏꯁꯪ ꯃꯥꯟꯗꯣꯞꯄꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯀꯩꯅꯣꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯂꯤꯆꯠꯀꯤ ꯂꯥꯏꯁꯪ ꯃꯥꯟꯗꯣꯞꯄꯨ ꯑꯣꯏꯔꯁꯨ ꯕ꯭ꯔꯥꯍꯃꯟ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯂꯤꯆꯠꯀꯤ ꯑꯣꯏꯕ ꯑꯃꯥꯏꯕꯤ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯊꯝꯕꯤꯅꯕ ꯃꯣꯏꯒꯤ ꯈꯨꯟꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕ ꯉꯝꯖꯅꯕ ꯑꯩꯈꯣꯏ ꯁꯤꯟꯕꯤꯗꯕ ꯇꯥꯔꯒꯗꯤ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯈꯣꯃꯥꯇꯤꯒꯨꯝꯕ ꯌꯥꯝ ꯇꯥꯡꯅ ꯃꯩꯇꯩ ꯀꯩꯅꯣꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤꯕ ꯈꯨꯟꯁꯦ ꯑꯩꯈꯣꯏ ꯃꯥꯡꯈꯤꯅꯤ ꯃꯥꯡꯊꯔꯛꯀꯅꯤ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯇꯅ ꯅꯣꯡꯃꯗꯤ ꯃꯩꯇꯩ ꯈꯨꯡꯒꯪ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗ ꯇꯧꯔꯛꯀꯅꯤ ꯍꯥꯏꯁꯤꯃ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯁꯦ ꯑꯁꯥꯝꯒꯤ ꯃꯐꯝꯗ ꯇ꯭ꯔꯤꯄꯨꯔꯥꯔꯣꯝꯗ ꯀꯩꯔꯣꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯡꯒꯪꯁꯤꯡꯁꯦ ꯂꯤꯡꯈꯠꯄꯤꯔꯝꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯃꯃꯝꯁꯨ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯂꯤꯡꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯈꯣꯃꯥꯇꯤ ꯃꯅꯤꯄꯨꯔꯤ ꯒꯥꯎꯒꯤ ꯃꯔꯝꯗ ꯍꯥꯏꯖꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗꯁꯨ ꯑꯃꯨꯛꯁꯨ ꯑꯁꯤꯒꯨꯝꯕ ꯈꯨꯡꯒꯪꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯅꯥꯠꯀꯤ ꯄꯔꯤꯡ ꯍꯤꯟꯗꯨꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯒꯧꯔꯤꯌꯥ ꯕꯩꯁꯅꯞꯀꯤꯕꯨ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯂꯤꯆꯠꯀꯤꯕꯨ ꯑꯣꯏꯒꯦꯔꯥ ꯃꯥꯡꯍꯟꯗꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯑꯣꯈꯣꯃꯥꯇꯤꯁꯤꯗꯒꯤ ꯍꯧꯖꯤꯛ ꯀꯤꯂꯣꯃꯤꯇꯔ 13 ꯂꯣꯝ ꯆꯠꯂꯦꯔꯒ ꯒꯦꯒꯥꯃꯨꯛ ꯍꯥꯏꯕ ꯃꯐꯝꯁꯤꯗꯩꯁꯤꯗ ꯅꯦꯁꯅꯦꯜ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯥꯋꯔ ꯀꯣꯔꯄꯣꯔꯦꯁꯟ NHPCꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯆꯠꯆꯔꯨꯕꯒꯤ ꯏꯕꯦꯝꯃ ꯏꯔꯥꯏ ꯂꯩꯃꯒꯤ ꯏꯁꯩ ꯑꯗꯒꯤ ꯊꯥꯡ ꯇꯥ ꯃꯥꯔꯁꯦꯜ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯊꯥꯡ ꯇꯥꯒ ꯇꯧꯕ ꯅꯨꯃꯤꯗꯥꯡꯗꯣ ꯃꯣꯏ ꯂꯥꯛꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯣꯏꯅ ꯈꯨꯟꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯁ ꯇꯧꯅꯤꯡꯉꯤ ꯀꯥꯏꯅꯒ ꯍꯥꯏꯍꯧꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯆꯧꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯁꯥꯒꯠꯄꯤꯔꯦ ꯍꯥꯏꯗꯅ ꯃꯣꯏ ꯐꯣꯇꯣ ꯌꯥꯎꯔꯤꯕꯗꯨꯅꯤ ꯃꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯀꯩꯅꯣꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ
Manipur romgi akoi mayamna Okhomaati Manipuri Gaon da leiriba Maitai singna Maitai gi nat ki chatnabi paring kaidana chachaba ngamnanaba karigumba kharadi soidana tawibam thoi haibaje haijaraga ayaki ngasi Okhomaati Manipuri Gaon gi mapramda thamjaba asi matang asida loisinjage tabireba singbo amukasu hanna Manindra Kosamna khoiromjari.